ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦꯀꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯏꯃꯥꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯇꯣꯜꯂꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯁꯦ ꯏꯁꯣꯔꯗꯗꯤ ꯌꯥꯝꯅ ꯊꯥꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯏꯃꯨꯡꯅꯗꯤ ꯆꯠꯀꯅꯨ ꯍꯥꯏꯕ ꯑꯩꯅꯗꯤ ꯏꯁꯣꯔꯁꯤꯗ ꯌꯥꯝꯅ ꯆꯪꯅꯤꯡꯕ ꯌꯥꯝꯅ ꯅꯨꯡꯁꯤꯗꯕ ꯊꯃꯣꯏꯗ ꯀꯞꯄꯒ ꯂꯦꯟꯕ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯉꯛꯁꯝꯁꯤ ꯅꯥꯗꯅ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯤ ꯄꯪꯊꯗꯅ ꯂꯩꯕ ꯑꯩꯒꯤ ꯅꯨꯄꯥ ꯇꯧꯋꯤ ꯐꯃꯨꯡꯗ ꯊꯥ 10 ꯁꯨꯔꯦ ꯁꯣꯜꯂꯦ ꯃꯥꯁꯨ ꯁꯨꯒꯔ ꯄꯦꯁꯦꯟꯅꯤ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯑꯩꯁꯨ ꯉꯝꯃꯛꯇꯦ ꯁꯨꯝ ꯋꯥꯏ ꯉꯛꯁꯝ ꯃꯔꯤꯁꯦ ꯅꯥꯗꯅ ꯁꯌꯦꯡ ꯌꯦꯠꯁꯦ ꯑꯗ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯗꯤ ꯑꯗꯨꯝ ꯇꯥꯅꯤꯡꯕ ꯎꯄꯥꯏꯗꯤ ꯂꯩꯇꯕ ꯅꯍꯥꯟ ꯅꯣꯡꯃꯈꯛ ꯆꯔꯁꯇ ꯆꯠꯂꯨꯏ ꯑꯗꯨꯗꯩ ꯃꯊꯪ ꯁꯟꯗꯦꯁꯤꯃ ꯂꯦꯞꯄꯦ ꯑꯩꯅ ꯀꯞꯅ ꯂꯦꯜꯂꯤ ꯄꯨꯡꯉꯣ ꯕꯥꯏꯕꯜꯁꯤ ꯄꯥꯕꯁꯤ ꯑꯅꯣꯞꯁꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯎꯗ꯭ꯔꯦ ꯀꯞꯄꯦ ꯑꯩꯅ ꯏꯁꯣꯔ ꯏꯄꯥ ꯑꯩꯒꯤ ꯃꯤꯠꯁꯤ ꯎꯍꯟꯕꯤꯌꯣ ꯅꯁꯥ ꯕꯥꯏꯕꯜꯁꯦ ꯄꯥꯖꯒꯦ ꯃꯣꯟ ꯃꯌꯥꯁꯤꯗꯊꯝꯃ ꯑꯩꯒꯤ ꯏꯃꯨꯡꯁꯤꯅꯗꯤ ꯆꯠꯀꯅꯣ ꯍꯥꯏ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯉꯦ ꯑꯩ ꯑꯝꯇ ꯆꯠꯆꯒꯦ ꯏꯄꯥ ꯏꯁꯣꯔ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛꯇ ꯊꯧꯒꯜ ꯇꯧꯖꯒꯦ ꯅꯍꯥꯟ ꯃꯊꯪꯒꯤ ꯁꯟꯗꯦ ꯅꯠꯇꯕ ꯃꯃꯥꯡꯒꯤ ꯁꯟꯗꯦꯗꯨꯗꯗꯤ ꯆꯠꯂꯨꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯛꯁꯝꯁꯤꯁꯨ ꯌꯥꯝ ꯅꯥꯕ ꯏꯃꯨꯡꯁꯤꯅꯗꯤ ꯑꯩꯕꯨ ꯑꯗꯨ ꯆꯠꯂꯦ ꯍꯥꯏꯅ ꯅꯨꯡꯁꯤꯗꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯃꯛꯇ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯩ ꯁꯤꯔꯕ ꯃꯇꯝꯗ ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯂꯩꯖꯈꯤꯒꯦ ꯅꯣꯏ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯌꯣ ꯑꯩꯗ ꯆꯠꯍꯟꯕꯤꯌꯣ ꯅꯣꯏ ꯑꯃꯠꯇ ꯍꯥꯏꯔꯣꯏꯌꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯁꯣꯔꯁꯤꯕꯨ ꯀꯣꯜꯂꯒ ꯀꯞꯄꯒ ꯂꯩꯖꯔꯤ ꯉꯁꯤꯐꯥꯎꯗ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯥꯅ ꯄ꯭ꯂꯦꯌꯥꯔꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥꯁꯦ ꯍꯧꯖꯤꯛ ꯉꯛꯁꯝꯁꯤ ꯂꯦꯡꯕ ꯌꯥꯗꯦ ꯌꯦꯠ ꯊꯪꯕ ꯈꯨꯠꯁꯦ ꯁꯤꯊꯔꯤꯕꯅꯤ ꯄꯪꯉꯒ ꯆꯥ ꯍꯨꯛꯄ ꯉꯝꯗꯦ ꯑꯗꯨ ꯏꯆꯥꯅꯨꯄꯥꯅ ꯑꯃꯨꯛꯇ ꯏꯁꯣꯔꯗ ꯑꯃꯨꯛꯇ ꯍꯥꯏꯖꯕꯤꯌꯨ ꯑꯩꯁꯦ ꯕꯥꯏꯕꯜ ꯄꯥꯕꯁꯨ ꯎꯗ꯭ꯔꯦ ꯃꯤꯠꯁꯦ ꯑꯅꯣꯞ ꯑꯃꯠꯇ ꯂꯩꯖꯒꯦ ꯍꯥꯏꯕꯐꯥꯎꯗ ꯉꯝꯗꯔꯦ ꯑꯩ ꯌꯥꯝꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯀꯞꯄꯤ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯆꯠꯅꯤꯡꯕꯅ ꯏꯁꯣꯔꯒꯤ ꯊꯣꯡꯒꯥꯟꯁꯤꯗꯅꯦ ꯑꯩ ꯏꯃꯥꯒꯤ ꯃꯤꯠꯁꯤꯗ ꯍꯦꯛ ꯇꯨꯝꯕꯁꯦ ꯑꯍꯤꯡ ꯃꯤꯡꯁꯦꯟꯁꯦ ꯈꯥꯡꯉꯒ ꯇꯨꯝꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯏꯁꯣꯔ ꯅꯪꯒꯤ ꯅꯤꯡꯅ ꯊꯣꯡꯒꯥꯟꯗ ꯌꯧꯖꯒꯦ ꯑꯩꯕꯨ ꯐꯨꯕꯤꯌꯨꯅꯦ ꯏꯄꯥꯅ ꯀꯞꯄꯒ ꯅꯣꯡꯉꯥꯟꯕ ꯀꯞꯄꯒ ꯂꯦꯜꯂꯤ ꯏꯃꯥꯅ ꯏꯆꯥꯅꯨꯄꯥ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯌꯥꯝꯅ ꯇꯣꯟꯕ ꯃꯤꯁꯛꯅꯤ ꯑꯩ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇꯕ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯏꯁꯣꯔꯒꯤ ꯃꯅꯥꯛꯁꯤꯗ ꯑꯣꯜꯂꯒ ꯂꯩꯖꯔꯒꯦꯅ ꯑꯩ ꯇꯨꯃꯤꯟ ꯌꯣꯝꯃ ꯆꯠꯈ꯭ꯔꯁꯤꯔ ꯐꯤꯔꯣꯜ ꯌꯣꯝꯃ ꯆꯠꯈ꯭ꯔꯁꯤꯔ ꯈꯜꯂꯕꯅꯤ ꯏꯃꯥꯁꯤ ꯃꯤꯠꯇꯩ ꯄꯤ ꯇꯥꯗꯅ ꯅꯥꯕꯁꯤꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯏꯁꯣꯔ ꯅꯪꯅ ꯎꯕꯤꯌꯨꯀꯣꯅ ꯑꯩꯅ ꯏꯁꯣꯔꯁꯤꯗꯅꯦ ꯄ꯭ꯂꯦꯌꯥꯔ ꯇꯧꯖꯔꯒ ꯂꯦꯜꯂꯤꯕꯅꯤ ꯉꯁꯤꯐꯥꯎ ꯏꯃꯥꯅ ꯏꯃꯥꯅ ꯂꯩꯕꯤꯔꯤꯕ ꯃꯐꯝꯁꯦ ꯀꯗꯥꯏꯗꯅꯣ ꯏꯃꯥ ꯃꯩꯇ꯭ꯔꯝ ꯑꯋꯥꯡꯅꯤ ꯏꯆꯥꯅꯨꯄꯥ ꯑꯩ ꯍꯧꯖꯤꯛ ꯌꯨꯅꯥꯀꯣ ꯏꯁꯣꯔꯒꯤ ꯁꯪꯂꯦꯟꯗ ꯂꯩꯀꯣ ꯑꯗꯣ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯅꯣꯞꯇꯣ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯑꯗꯨꯁꯨ ꯃꯤꯠꯁꯦ ꯌꯦꯡꯉꯨꯗꯕꯅꯤꯅ ꯈꯪꯗꯦ ꯏꯆꯥꯅꯨꯄꯥ ꯕꯥꯏꯕꯜꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯣꯟ ꯃꯈꯥꯗ ꯊꯝꯃꯒ ꯃꯥꯔꯒ ꯑꯩꯅꯅꯦ ꯄꯥꯅꯤꯡꯕ ꯍꯣꯏ ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯎꯍꯟꯒꯅꯤ ꯏꯃꯥꯒꯤ ꯃꯤꯠꯇꯣ ꯎꯍꯟꯒꯅꯤ ꯏꯃꯥꯒꯤ ꯑꯅꯥꯕꯁꯨ ꯐꯍꯟꯒꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯍꯟꯕꯤꯔꯛꯄꯅꯤ ꯏꯃꯥꯒꯤ ꯑꯅꯣꯞꯀꯤ ꯆꯣꯁꯃꯥ ꯂꯩꯅꯕꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯃꯐꯝꯁꯤꯒ ꯐꯔꯕ ꯈꯨꯠꯁꯤꯒ ꯐꯔꯗꯤ ꯑꯩ ꯐꯨꯒꯦꯔꯥ ꯆꯩꯒꯦꯔꯥ ꯑꯩ ꯏꯁꯣꯔ ꯃꯅꯥꯛꯇ ꯆꯠꯂꯒꯦꯅ ꯑꯩ ꯀꯞꯄꯒ ꯂꯦꯜꯂꯒ ꯂꯩꯔꯕꯅꯤ ꯏꯆꯥꯅꯨꯄꯥ ꯏꯁꯣꯔꯗ ꯂꯩꯕꯤꯌꯨ ꯏꯃꯥ ꯏꯁꯣꯔꯗ ꯊꯥꯖꯔꯒ ꯂꯩꯕꯤꯌꯨ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯑꯅꯥꯕ ꯂꯩꯕ ꯉꯝꯗꯦ ꯐꯠꯇꯕ ꯂꯩꯕ ꯉꯝꯗꯦ ꯍꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯏꯃꯥꯅ ꯏꯁꯣꯔꯗ ꯂꯩꯖꯕꯗꯣ ꯏꯁꯣꯔꯅ ꯎꯕꯒꯤ ꯃꯔꯝꯅꯅꯤ ꯉꯁꯤ ꯏꯃꯥꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕꯁꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥꯒꯤ ꯑꯋꯥꯠꯄꯗꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯟꯕꯤꯔꯦ
ꯑꯩꯈꯣꯏꯅꯁꯨ ꯏꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯇꯧꯅꯕ ꯏꯁꯣꯔꯗ ꯍꯥꯏꯖꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯔꯦ ꯏꯃꯥ ꯃꯤꯠ ꯎꯏꯁꯟꯕꯤꯌꯨꯀꯣ ꯏꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤꯌꯨ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯉꯁꯤꯒꯤ ꯐꯖꯕ ꯅꯨꯃꯤꯠꯇ ꯏꯃꯥ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯏꯃꯥꯒ ꯅꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯁꯤꯅ ꯏꯄꯥꯅ ꯍꯛꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯏꯄꯥꯅ ꯍꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯁꯤꯅ ꯂꯩꯖꯕ ꯑꯗꯨꯒ बाइबल पाबा ngамजदरगसु मुन मखादा थमजदुना बाइबल कोनजदुना लेजरी हादुना हेबिरकपदा असुकी मतिक नुसी इपा ईश्वर नाहकने इमा सिगै गवारी सना हनबिबनि इपा नाहकने इमागी ममितकी आनोक अमा लेतबसे इपाना लेहनबा पामी नचाई खोइना सोइदना लेजगे प्रभु जीसु इमागी मंगा समनाबा इमागी मखुत पंगरकपन चिंबा हाइरिबसे इपा नाहकी अहिंग वाहिना हाइबा मदुदी प्रभु जीसुगी महाकी हक्चांगदा ताखिबा दाखफमना नेखोई नाबा फहन बिरे हाइरिबा इपागी वाहै अदु इमागी मफमदा थोंगदुना इमागी मंगसमगी अनाबा मखुत सेथरकपगी अनाबा फरकपा ओइसनु इमाबु येंगदुना इमागी इमुंगदा लैरिबा मागी मपुरैबा मचासिंग मयामना पुकनिंग होंगबो ओइसनु इमाबु इपाना हेने हेने सिजनबियु पुंसी नुंगसांगबा इपागी साखी पिथोकपा ngamnaba hotnabiyu ingam ngamba ipa ishor mapa machanupa thawai singba ahumak amata oiriba ningthau singi ningthau mapu singi mapu aikhoiga loinaba ishor lengbirakadoriba prabhu jisu imagi masada imagi thamoida thawaida hakchangda ngasidagi ipagi loibikhiba thabaktagi lakpa thaujalna yombiyu imagi makoktagi na makhong phawbagi manungda leramba anaba ayekpa langtaknaba punamak nazaret ki prabhu jisu gi mingna phattaba punamak thokiba oisanu फत्तब पुनमक मरु फुक्तुना जिशुगी मिंगना पुथोखिबो इमागी पुनसिदा मरांग कायबा थौजाल ngasiदagi mikupsidagi नाजरत की प्रभु जिशुना हिथबिबो ओरसनो इमागी अवाबा अनाबा पुनमक प्रभु जिशुना लौथोकपिदुना इमागी इमुंग मनुंग पुनमकना पुकनिंग होंगबा अदुगा इमागी पुनसिदा मंगाल लाकपा ngasiदagi हेन्ना हेन्ना इमागी ममित उरकपा ईश्वरगी वाहै पादुना इपागी थौगल हेन्ना तौबा ngamba हाइबदो प्रभु जिशुना ngमनबिबो ओरसनो Amen. Amen. Thagachari ma aino hikta prayer tawjari base ipagi sanglenda hek mamangda fammaga tawjabani masina takpadi ishorna imagai ga wari sanahanbibani ko Yan thagale ispa ishorbo. Thawna khabiu thawna lebiu mayamna yadrasu yumgi mina yadrasu Yesu Kristana di yari Yesu Kristana imabu kawbiri imaga loina biri habise kawbigano ꯑꯩꯈꯣꯏꯅ ꯏꯃꯥꯒꯤ ꯃꯃꯤꯠꯇꯣ ꯑꯝꯇꯪ ꯆꯦꯛꯑꯞ ꯇꯧꯔꯨꯅꯕꯒꯤ ꯑꯗꯨꯗꯒꯤꯗꯤ ꯏꯃꯥꯒꯤ ꯑꯅꯣꯛꯇꯣ ꯀꯌꯥ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯅꯕꯒꯤ ꯑꯗꯨꯒꯤꯁꯨ ꯄꯩꯁꯥ ꯄꯤꯔꯛꯅꯕꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ 이마기 넘버ꯁꯦ ꯑꯩ ꯁꯦꯚ ꯇꯧꯖꯒꯦ ꯑꯗꯨꯒ 이마가 ꯑꯩꯒ ꯁꯥꯟꯅꯖꯕ ꯋꯥꯔꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯣ 이마ꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨꯀꯣ 이마 Hoi hoi ichanapa yan thagale yan kapninge ichagi wahi tapta ꯍꯣꯏ 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 ꯏꯁꯣꯔ ꯃꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯥꯕꯤꯔꯛꯑꯕꯅꯦ ꯍꯥꯏꯗꯅ ꯏꯁꯣꯔꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯣꯏ 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 ꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯂꯣꯏꯅꯒꯅꯤ ꯃꯥ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯒꯅꯤ ꯏꯃꯥꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯋꯥ ꯑꯅꯥꯁꯨ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤꯀꯣ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯑꯩ ꯊꯝꯖꯔꯒꯦꯀꯣ Thank you ꯑꯩ ꯌꯥꯝ ꯌꯥꯡꯅ ꯏꯃꯥꯗ ꯄꯥꯎ ꯐꯥꯎꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ इचिल इनाउ इचे इचल इमा पाबुंगसिंग प्रभु जीसु ख्रिस्तना लोइनबिबा प्रभु जीसु ख्रिस्तगी मसानुपा मसानुपी ओइबिरिबा मयाम पुनमकपु प्रभु जीसु ख्रिस्तगी मिंगदै काय खुमनजबा उच्चबगा लोइनना इमा सिगी वाहि ताजबा मतमदा सुकी मतिक नुंगसिबा फाउजै मखोगी इमुंग अदुदा इमा खक्तने प्रभु जीसु ख्रिस्तबु थाजबा प्रभु जीसु ख्रिस्तबु नुंगसिजबा अदो इमा सिगी महाकी स्पेक अदो मागी चश्मा अदो काय खिबगी मरमना होली बाइबल पाबा फंगदे यामना पानिंगी बाइबल कोलगा कप्पी अमसुंग मोन मखादा थम्मी हाइदुना ताजबदा याम नुंगसी मयाम प्रभु जीसु ख्रिस्तना सोइदना लंबी हांगदोक पीबो इसनु अदुगा मयाम इमा अदुगी माकी ममित की चेकअप तौबा तौनबा पैसा लेते अमसुंग माकी स्पेक लौनिंगाई लेते हाइबदो महाकना अखोइदा फोन तौबिरकपसे अइंगोंदा फोन तौबिरकपसे प्रभु जीसुना मतेंग पांगु हाइबने मयाम इमा अदुदा आइना मतेंग पांगजगदौरी कनागुंबसिंगना इमा अदुबु नुंगसिबिबा इमा अदुगी ममित उददुना बाइबल पाबा ngamdabado अदोमना करिगुंबा इमा अदो बाइबल पाहनिंगबगी वखल फाउबिबा तारगदी अदोमना प्रेयरगा लोइनना इमा अदुदा लेता आइना मतेंग पांगजगदौरीबसिदा अदोमनासु सोइदना मतेंग पांगबिरमु अदोमगी थमोइदा इमा अदुना
हेन हेन ईश्वर नक्सन यानबा इमादुगी इमुंग मनुंग ना ईश्वर बु थाजरप यानबगी वखल मिनुंगसी अदोम द फाव बिबा तारगदी मयाम आइगी गूगल पे जीपे नंबर से ई हपचरमगे अदोम न मतेंग पांगबिरक तारगदी इमादुदा खर यामना मतेंग पांग ngamjagani प्रभु जीसु ख्रिस्टना ताख्रब पुनमकपु मतम चुप्पदा लोइने बिबो इसनु आमेन।